Kshetrigao Assembly Constituency gi manung channa leiba TONGANBA club amadi organization singna pullaga Kshetrigao Meitei Pangal United Clubs Kmpuc Kouba apex body ama Shemkhre nongna semliba apex body asina Kshetrigao Assembly Constituency da mayai kaba chinjak sizinaba amadi yonba singi mathakta mityeng changba horagani hainasu Kmpuc gi maikaidagi chaksin wa thamlakli hiram asiga mari leinana ngasi ABA ground complex da leiba Kshetrigao Meitei Pangal United Clubs ki office ta pangthok papaw gi mifam amada Kmpuc gi advisor SM Malik na hai apex body asi tongan ba pandam kayada yumfam oiraga sembani Kshetrigao Assembly Constituency na koliba mafam kayada mayai kaba chinjak sizinaba amadi yonbagi thabak chathariba asi maru fangna muthatpaga loinana makoi bu changjafam pidaba Manipur gi apunba saktam ngaktuna thamba AC asigi mahiroi amadi sanaroishin Makong somba haibana chingba pandam kaya asida yumfam oiraga apex body asi sembani pandam sing asi fangnaba hotnaduna Kshetrigao Assembly Constituency asi henna masik manga thokpa AC ama ohennaba hotnagani hainasu mahakna makhatana phongdokhi Kshetrigao Meitei Pangal area ogi apex body oriba hojiki kagi club se masina toina ahan makta tawjaning basi maru oina ikhogi maraktagi ni sayon balai basi pura khamtheng muthatpa ngamnaba hotnaba ikhogi pandam thamjai loina sahi gi yearly calendar da ikhogi felicitation program matam gi matungina tawba sana khonabagi matangsu tawba loina ikhogi club asina ikhogi Meitei Pangal area da lairiba club oiro ikhogi masjid committee haina su lei moi khudingmak kya tanaraga amatoina maru oina anti social tawriba mi pung khudingmak Kshetrigao dagi manghanba haibasini ikhogi pandamse aduga ikhogi nasangsan jarkadoriba pandam asida Kshetrigao Meitei Pangal United Club asibu mapung phana sajok pibi gnenju thajai pibi nabasu haijari loina thubu madamda ikhogi Manipur gi hujujik thokliba irang asisu thubu loisinduna ikhogi Manipur miyambo tangdu leitaba punsi amada athubu halakpu oisunu haina ikhogi anauba club asigi maikidagi haijari